Lore. Good morning everyone. Ako na tuition. Batulay ni pung 5 ka. Sino tare? 12 tare ba ko ma tuition. Rin din tawra ay uk tawre do. Sin batulay ni sa. Hi, good morning to kayo ma ID. Good morning, Mayam. Ini me hoji. Nongalak pagi yuse. Martin loin ai walking hoi thokle. Rasta wa kata ni tholai se myam nongalak pagi nubi gi saktam yeng wai da sini. Nongalak pa gi sak ni kari nongalak pa nubi gi saktam yeng wai da si se wai da gi sak sidi. Walking thole Martin ko nai su ma. Thana dum no ma. Da so him lai. Ini mah hui je ubud. Mai mana no ngaka pala sat pase walking type. Hui le. Sada sunungai ba. Siga hui lai buje maki yang salon ai jauh ini salon. Jadi buat saya hui mungkin basiga. Nongala ko siga. Asang mga tayeng apai ay bedo. Sang mga tani do. Sutra ko ya sang mga amji mo. Macena tisun zakare amana hotri jalaire nanau si jam ngai tume. Nanau. Konau. Ulo sanang pangkaro jenge. Siga lo thot tumini. Se Hozing mo breakfast yama gena change ayu ki thabok loisale aduga iru jamai thaloraga change ina ba komya ingang ani gi school se pung 9 degi school class se hobani na ko adu nangna ba ai prabra tawna change ime modong asina tawdoisina Germany loisina egg bread fried do adu topike to nei Germany siga khaire adu thungara hapa neiraga bread se lupa hobi do adu tawdoine moi no moda ayuki se breakfast se no modam ti ki manara ka sawaya de aduna no momo ontoga pizza de tija de sona na ke nan chalo le ba ko ngang da cha bi ta bu di phatte moi se sokong kya thawaya da bu ga ina cha se wena pithe se ga leire akoi ke non stick pen si di am thire ma sak se moi ni ja leire chara sa Eigi Channel Ashibu. Ingang ani se thokle asi jua tinali buk chalaga adai mapana pura sakhi doine aba ko ising botol na kaino hanuman ka da pai ba tawna paira tawidna thokre ada obani chakharamina aigi se aigi thabok ni jalo salugi gen nungti ki dele taw thabok to ni chali yongara ki tinali am leibuto atuga gi mapana pura sakhi doine aba ko sima phamse labi yam phatte aduna samna ka halugi ge mai ki khara lo saloga thabok loga ore he aidi atawe ayu ngata je dige taiba hat panangde amai thina mina ri thabok lo salora halugi ge am thabe ngang di lo saloi re ba ko water supply sing se lai na supply sing su soksara me adu ko su lu to fresh oi tho ka lai asi sak thoma kitang matam ngal lai na nga dum ko mane mayam sak thongba matang da mu kari thongba ke do ba dum jang si si water bi se ngau ge to ine ba ko sanar siga ate kari to bu di hang thongala ga jenga ge si water bi ngarang bazar de le re ine ba ko Mayam hana ga de water bi ka che cha sabiram pote ba pambi da mun na ga lai ne ba ko ko bu ka lai matam da khoi na ga ngang oi ne da bu na mun matam da khra chare aduga pambi da pan ga ta ko na adom mangi ne ji matam da de pot am ta lem na mangdre bazar da pu thogi loi tap sitpa do oi re ba ji matam da di ngo da jum da thar chu pandre ha jaw da yam ta pandre ado water bi cha ba sang da phe na sum lai rak pane do khong ha ba ya da ko ta ba su
ꯋꯥꯊꯕꯤ ꯆꯥꯕꯁꯤ ꯅꯨꯡꯉꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯆꯅꯥꯒ ꯉꯧꯔꯒ ꯆꯥꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯅ ꯉꯔꯥꯡ ꯈꯔ ꯂꯩꯔꯛꯄꯅꯦ ꯃꯌꯥꯝ ꯋꯥꯊꯕꯤ ꯉꯧꯕꯁꯦ ꯃꯨꯜꯂꯦ ꯑꯗꯨꯅ ꯑꯩ ꯐꯗꯤꯒꯣꯝꯁꯦ ꯍꯥꯞꯆꯜꯂꯒꯦꯕꯀꯣ ꯁꯣꯏ ꯂꯣꯏꯕꯁꯦ ꯁꯦ ꯍꯋꯥꯏ ꯐꯗꯤꯒꯣꯝ ꯍꯥꯞꯄ ꯃꯅꯝ ꯅꯨꯡꯁꯤꯅ ꯍꯥꯎꯋꯦ ꯃꯌꯥꯝ ꯑꯩ ꯏꯉꯥꯡ ꯂꯧꯕ ꯊꯣꯛꯂꯛꯑꯦ ꯅꯨꯡꯁꯥ ꯈꯨꯠꯁꯥ ꯌꯦꯡꯉꯨ ꯑꯩꯒꯤ ꯄꯦꯖꯥꯎꯗꯨꯁꯨ ꯆꯤꯡꯉꯛꯀꯦ ꯄꯦꯖꯥꯎ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯩꯒꯤ ꯄꯦꯖꯥꯎꯗ ꯁꯤꯒ ꯂꯩꯔꯦ ꯃꯌꯥꯝ ꯅꯨꯡꯁꯥ ꯁꯥꯔꯤꯕ ꯑꯗꯨꯒ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯤꯕ ꯇꯧꯔꯤꯁꯦ ꯆꯥꯛꯇꯤ ꯊꯣꯡꯕ ꯂꯣꯏꯔꯝꯃꯦ ꯑꯗꯨꯒ ꯑꯉꯥꯡꯁꯦ ꯉꯥꯏꯍꯥꯛ ꯄꯣꯊꯣꯛꯎꯈꯤꯒꯦ ꯉꯁꯤꯗꯤ ꯃꯄꯥꯗꯣ ꯍꯜꯂꯛꯄꯗ ꯊꯦꯡꯉꯅꯤ ꯍꯥꯏ ꯑꯩꯕꯨ ꯎꯕꯨ ꯆꯥꯎꯅ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯑꯩ ꯆꯠꯂꯦ ꯅꯨꯡꯁꯥ ꯈꯨꯠꯁꯥꯁꯤꯗꯤ ꯑꯂꯪ ꯀꯥꯔ ꯁꯥꯏ ꯁꯥꯔꯤ ꯈꯨꯠꯁꯥꯁꯦ ꯅꯨꯡꯁꯥꯁꯦ ꯂꯪꯉꯦ ꯃꯌꯥꯝ ꯄꯦꯒꯁꯦ ꯍꯨꯝꯗꯣꯛꯇꯣꯏ ꯇꯧꯔꯤ ꯍꯥꯏꯁꯤꯅꯤ ꯅꯨꯡꯁꯤꯠꯁꯦ ꯀꯟꯅ ꯁꯤꯟꯃꯟꯗꯅꯕꯀꯣ ꯑꯩꯅ ꯉꯥꯡꯗꯣꯏꯁꯦ ꯇꯥꯔꯝꯃꯣꯏꯗ꯭ꯔꯥ ꯃꯌꯥꯝꯅ ꯈꯪꯗꯦ ꯌꯥꯝꯅ ꯁꯧ ꯂꯥꯎꯕ ꯀꯩꯅꯣ ꯃꯈꯣꯟ ꯑꯃꯗꯤ ꯊꯣꯡꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯁꯨꯝ ꯏꯊꯟꯇ ꯁꯨꯃꯥꯏꯅ ꯆꯠꯄꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝꯒ ꯁꯨꯝ ꯋꯥꯔꯤ ꯆꯠꯁꯤꯑꯕꯀꯣ ꯃꯌꯥꯝꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯖꯔꯛꯀꯦ ꯑꯩ ꯄꯦ ꯍꯨꯝꯈ꯭ꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯀꯟꯅ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠꯅꯣ ꯃꯌꯥꯝ ꯌꯦꯡꯅꯦ ꯄꯦꯒ ꯍꯨꯝꯗꯣꯛꯏꯗꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯠꯂꯤꯁꯦ ꯎꯗꯣꯏꯄꯨꯔꯒꯤ ꯂꯝꯕꯤꯗꯅꯦ ꯑꯗꯣ ꯒꯥꯔꯤꯒ ꯑꯝꯇ ꯂꯥꯛꯇꯦ ꯁꯣꯝꯗꯅ ꯂꯧꯕꯨꯛ ꯑꯩ ꯏꯊꯟꯇ ꯁꯨꯃꯥꯏꯅ ꯆꯠꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯃꯌꯥꯝꯒ ꯋꯥꯔꯤ ꯆꯠꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯗꯦꯂꯤ ꯕ꯭ꯂꯣꯛ ꯁꯨꯃꯥꯏꯅ ꯑꯩꯅ ꯊꯥꯡꯒꯠꯆꯕꯁꯤꯒ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯛꯄꯁꯦ ꯌꯥꯝ ꯊꯤꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯕꯨꯁꯨ ꯌꯥꯝ ꯑꯩꯅ ꯍꯩꯇꯅ ꯁꯨꯝ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣ ꯑꯗꯨꯗꯒꯤ ꯁꯦꯡꯗꯕ ꯃꯣꯕꯥꯏꯜꯁꯤꯒ ꯁꯨꯝ ꯀꯥꯞꯄꯒ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯅꯨꯡꯁꯤꯗꯅ ꯑꯗꯨꯝ ꯆꯤꯡꯕꯤꯔꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯍꯔꯥꯎꯔꯦ ꯃꯇꯨꯡ ꯇꯥꯕꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯩꯕꯨꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯆꯠꯄꯤꯌꯨꯀꯣ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯗꯤ ꯑꯩ ꯍꯥꯏꯗꯤ ꯃꯥꯡ ꯀꯥꯕ ꯉꯝꯗꯣꯏ ꯅꯠꯇꯦ ꯌꯥꯕ ꯑꯗꯣ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯅꯝꯗꯣꯔꯦꯅ ꯑꯍꯟꯕ ꯗ꯭ꯔꯦꯁ ꯁꯦꯠꯇꯅ ꯑꯗꯒꯤ ꯑꯍꯥꯎꯕ ꯆꯥꯔꯒꯇ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯑꯗꯨ ꯅꯠꯇꯦ ꯑꯩꯅ ꯗꯦꯜꯂꯤ ꯖꯍꯥ ꯇꯧꯕ ꯍꯥꯏꯅ ꯅꯣꯡꯃꯒꯤ ꯇꯧꯖꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯅꯝꯃꯛꯄ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯃꯇꯨꯡ ꯇꯥꯕꯁꯨ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯔ ꯆꯠꯄꯤꯌꯨꯀꯣ ꯇ꯭ꯔꯦꯟꯁꯨ ꯂꯥꯛ ꯌꯥꯗꯦ ꯎꯕ꯭ꯔꯥ ꯃꯌꯥꯝ ꯇ꯭ꯔꯦꯟꯁꯨ ꯂꯥꯛꯑꯦ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯔꯦ ꯈꯨꯠꯁꯥ ꯑꯃ ꯇꯧꯔꯦ ꯑꯗꯨꯒꯁꯨ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯂꯤꯕ ꯁꯝꯁꯨ ꯍꯨꯝꯗꯣꯛꯎꯔꯦ ꯄꯦꯁꯨ ꯍꯨꯝꯗꯣꯛꯎꯔꯦ ꯉꯁꯤꯗꯤ ꯆꯧꯔꯛꯑꯅꯤ ꯑꯉꯥꯡꯁꯤꯡꯁꯨ ꯑꯗꯨꯗꯤ ꯑꯉꯥꯡ ꯆꯧꯔꯒ ꯂꯥꯛꯏꯗꯨ ꯇꯧꯔꯤꯁꯦ ꯃꯥꯏ ꯁꯥꯇꯤ ꯄꯣꯔꯩꯒꯗꯣ ꯄꯦ ꯄꯨꯕꯤꯒꯗꯣ ꯎꯞꯇꯗꯅ ꯃꯤꯒ ꯎꯞꯄꯤꯟꯅꯔ ꯂꯥꯛꯑꯦ ꯑꯉꯥꯡ ꯃꯌꯥꯝꯗꯤ ꯆꯠꯅꯔꯦ ꯁꯣꯝꯗꯁꯨ ꯃꯣꯏꯁꯤ ꯃꯔꯛꯇ ꯆꯠꯔꯝꯗꯅ ꯃꯣꯏ ꯑꯍꯨꯝꯗ ꯇꯣꯉꯥꯟꯅ ꯂꯥꯛꯑꯅꯤ ꯌꯦꯡꯉꯨꯁꯦ ꯋꯥꯔꯕ ꯀꯩꯅꯣꯁꯨ ꯐꯪꯗ꯭ꯔꯦ ꯇꯣꯝꯁꯨ ꯑꯝꯇ ꯐꯪꯗ꯭ꯔꯦ ꯑꯗꯨꯅ ꯈꯣꯡꯅ ꯑꯣꯏꯅ ꯂꯥꯛꯑꯦ ꯅꯨꯡꯁꯥ ꯁꯥꯕꯁꯦ ꯀꯝꯗꯧꯔꯤ ꯂꯥꯡꯉꯤ ꯐꯖꯅ ꯁꯥꯔꯦꯕ ꯅꯨꯡꯁꯥꯁꯦ ꯉꯥꯏꯍꯥꯛ ꯂꯦꯞꯄ ꯄꯣꯊꯥꯔꯤꯅꯦ ꯁꯥꯕꯁꯤꯗ ꯈꯨꯋꯥ ꯑꯃ ꯇꯧꯔꯤ ꯑꯩꯈꯣꯏ ꯅꯅꯥꯎꯁꯦ ꯀꯗꯥꯏꯅꯣ ꯆꯠꯂꯦ ꯋꯥꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯦꯅ ꯂꯦꯞꯄꯤ ꯇꯣꯝꯒ ꯐꯪꯗꯕꯤꯅꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯈꯣꯡꯅ ꯁꯨꯝ ꯍꯜꯂꯛꯑꯦ ꯈꯣꯡꯅ ꯌꯧꯗꯣꯔꯦ ꯍꯧꯖꯤꯛꯇꯤ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯌꯧꯔꯦ ꯈꯨꯠꯁꯥꯅꯤ ꯈꯥꯡꯁꯤꯒ ꯂꯩꯔꯦ ꯑꯩꯒꯤ ꯃꯊꯦꯜꯁꯦ ꯉꯁꯤꯒꯤ ꯁꯤꯝꯄꯜꯗ ꯇꯧꯕ ꯃꯊꯦꯜꯅꯦ ꯕꯦꯔꯤ ꯃꯦꯞꯄ ꯑꯃ ꯂꯩꯔꯦ ꯑꯋꯥꯊꯕꯤꯒ ꯆꯅꯥꯒ ꯉꯧꯔꯦ ꯁꯤꯒ ꯇꯦꯔꯦ ꯃꯦꯔꯦꯒ ꯇꯧꯔ ꯆꯥꯗ꯭ꯔꯣꯃꯤ ꯄꯨꯈꯝ ꯑꯃꯗ ꯃꯆꯤꯗ ꯄꯨꯟꯅ ꯑꯗꯨꯝ ꯂꯧꯁꯜꯂꯦ ꯑꯩꯒꯤ ꯁꯔꯨꯛꯁꯤꯗꯤ ꯐꯦꯟ ꯊꯥꯕꯅꯦ ꯁꯥꯎꯟꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯀꯩꯅꯣ ꯃꯌꯥꯝ ꯅꯥꯎꯁꯤꯒ ꯂꯩꯔꯦ ꯃꯥꯏ ꯃꯊꯦꯜꯁꯤꯒ ꯃꯆꯤꯁꯤꯁꯨ ꯄꯩꯔꯦ ꯍꯥꯏꯗꯤ ꯁ꯭ꯀꯨꯜ ꯆꯠꯀꯗꯕ ꯂꯩꯕꯅꯤꯅ ꯃꯊꯦꯜꯁꯦ ꯌꯥꯝ ꯇꯧꯗ꯭ꯔꯕ ꯍꯥꯎꯕ꯭ꯔꯥ ꯍꯣꯏ ꯉꯁꯤ ꯅꯨꯡꯗꯥꯡ ꯍꯤꯟꯖꯥꯡꯁꯤꯗꯤ ꯁꯤ ꯉꯥꯍꯩꯁꯦ ꯑꯣꯏꯅ ꯂꯩꯔꯛꯑꯦ ꯉꯥꯍꯩ ꯉꯥꯇꯣꯏ ꯑꯣꯏꯅ ꯆꯥꯗꯣꯏꯅꯦꯕꯀꯣ ꯑꯉꯥꯡꯒꯤ ꯉꯥꯍꯩꯒꯤ ꯉꯥꯇꯣꯏꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯁꯤ ꯑꯣꯏꯅ ꯂꯩꯔꯦ ꯑꯗꯣ ꯑꯍꯟꯁꯤꯡꯗꯤ ꯆꯥꯗꯦꯕ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛ ꯏꯅꯦꯝꯕꯣꯏ ꯆꯥꯗꯦ ꯃꯣꯏꯒꯤꯅ ꯔꯧ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯅꯦꯕꯣꯏ ꯈꯣꯠꯄꯨ ꯂꯩꯔꯦ ꯑꯩꯈꯣꯏ ꯈꯔ ꯂꯧꯍꯧꯔꯦ ꯏꯅꯦꯝꯕꯣꯏ ꯈꯔ ꯄꯤꯈꯔꯦ ꯁꯤꯅ ꯍꯧꯖꯤꯛꯀꯤ ꯊꯣꯡꯉꯅꯤ ꯉꯥ ꯉꯧꯕ ꯂꯣꯏꯔꯦ
ꯌꯥꯝꯗꯦꯗ ꯃꯇꯨꯝ ꯑꯃꯅꯤꯒ ꯃꯔꯨꯝ ꯈꯔ ꯈꯛꯇꯅꯦꯕꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯁꯤ ꯉꯥꯇꯣꯏꯁꯦ ꯁꯤꯒꯤ ꯉꯥꯁꯦ ꯊꯣꯡꯅꯕꯒꯤ ꯃꯆꯜꯁꯤꯡꯗꯁꯨ ꯁꯦꯝꯂꯒ ꯐꯗꯤꯒꯣꯝꯁꯦ ꯁꯣꯏꯗ꯭ꯔꯤ ꯁꯤ ꯑꯂꯨ ꯂꯩꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯇꯤꯜꯍꯧ ꯆꯅꯝ ꯁꯤꯡ ꯇꯦꯖꯄꯇꯥ ꯂꯩꯔꯦ ꯑꯗ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤꯅ ꯁꯤ ꯍꯥꯞꯆꯤꯜꯂ ꯊꯝꯃꯤ ꯁꯤ ꯊꯥꯡꯒꯠꯂ ꯒꯔ ꯒꯔ ꯇꯛꯈꯤꯕꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯗ ꯑꯁꯨꯕ ꯈꯔꯁꯨ ꯍꯥꯞꯀꯅꯦꯕ ꯁꯤ ꯁꯤꯃꯨꯛ ꯊꯣꯡꯕ ꯍꯧꯒꯠꯂꯒꯦ ꯃꯌꯥꯝ ꯏꯟꯖꯥꯡꯗꯣ ꯐꯖꯅꯗꯤ ꯁꯧꯔꯦ ꯑꯃꯨꯛꯀ ꯑꯃꯨꯛ ꯁꯣꯛ ꯌꯩꯁꯟꯒꯅꯤ ꯂꯣꯏꯔꯛꯄꯒꯤ ꯐꯗꯤꯒꯣꯝꯁꯨ ꯊꯥꯛꯆꯜꯂꯒꯦ ꯊꯥꯛꯆꯜꯂꯦ ꯑꯗꯨꯒ ꯁꯣꯛꯁꯤ ꯉꯥꯏꯖꯜꯂꯒꯦ ꯐꯖꯔꯦ ꯃꯅꯝꯒꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯍꯥꯎꯒꯗ꯭ꯔꯥ ꯃꯌꯥꯝ ꯏꯟꯖꯥꯡꯁꯦ ꯃꯌꯥꯝꯗꯣ ꯂꯣꯏꯔꯦ ꯏꯟꯖꯥꯡꯁꯤꯗ ꯄꯤꯁꯤꯡꯁꯤꯒ ꯂꯩꯔꯦ ꯃꯌꯥꯝ ꯏꯟꯖꯥꯡꯁꯦ ꯐꯥꯏꯅꯦꯜ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯍꯥꯎꯔꯗ꯭ꯔꯥ ꯎꯕꯗ ꯑꯗꯨꯒ ꯅꯥꯀꯟꯗꯅ ꯎꯃꯣꯔꯣꯛ ꯑꯃꯒ ꯍꯥꯞꯆꯜꯂꯦ ꯌꯦꯡꯕꯗ ꯐꯖꯅꯕ ꯍꯥꯏꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯗꯤ ꯁ꯭ꯋꯥꯏꯁꯦ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯚꯤꯗꯤꯑꯣꯁꯤꯅꯕꯨ ꯅꯨꯡꯉꯥꯏꯔꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯕꯥꯏ ꯃꯌꯥꯝ